Sida akhoi income tax department dagi update on khaklak pane update si kardi kuiraba update ni adubu hana di lupa sangwa khaklorame link up tawbose adongi Aadhaar card tuga PAN card tuga link up tawbodabani haiba Aadhaar card ka PAN card ka link up tawbose sida makhari yawse link Aadhaar haise ko si taw matamda hana lupa sangwa lorme aduga hojikna 2023 gi March 31 ana information se piri sigi manungda taho si manungda taho sida taw matamda di adomdagi lupa lising ama chalan ki film da ka koi film leire ado high post tawdraga di adomdo na pairiba PAN card to deactivate tawrani tawgiba yabagi sinaba yarodabagi film da leire aduna masiam thuna tahongna ba ai khoigi kanasing da mai leinaba sing da haiba tare mayamna masigi pause hana khangam magani fare khangam dragadi masim tang tokthokpi on haijaningi masida atai lam khra haitare khumnamda Assam gumba adigi Jammu and Kashmir gumba adigi sumba lam khra di haiba posi cover tawdaba tawdasu yaba aduga akhoigi inomda Manipur gumba atai Nagaland gumba haiba sing lamji di palamdaba atai India gi lam anamba loina tawgadabani khoi north east ta Manipur ga atai lamje maming palamda baita Assam gumba adagi Jammu and Kashmir gumba di lamde palamba moi sidi tawdasu yana sida link Aadhaar haise changbiraga haitare nako sumaina tawbiyo aduna masigi posi tawdaba darka tawdaya daba darka oiba potni link Aadhaar haise changbira tawbiga tamni sida khona link Aadhaar haise changya ko aduna masi amtang mayamda mina khongoi na information se pisabani mayamna so adum tawraga amtang yengbiyo karino haibada ko si condition se laiba sumaina sida koina PAN card Aadhaar card se fill up tawgadabani Sida feeling sida haise sida khoigi NRI gumba adagi citizen of India not a citizen of India not khoi India sa citizen oidaba adagi sahi yankai suraba mi adagi sida Assam da leiba mi Meghalaya da leiba natraga na Jammu and Kashmir da leiba mi di hai posi keno tawdeba konjan deba tawdasu yab haitare aduna hai posi amtang khoigi www.incometax.gov.in da sanga ga amtang yengbiyo sida kamai tawbono haibada ko ado sigi tuna sida ise lising ama pe tawdaba hana di sangwa khaglorme ado hojiti lising ama si pe tawdam ni natraga di adongi PAN card to deactivate tawbe abe thopse chawna leiba haitare sigi notification no sini pau sini la irise hojisi yam kana viral oidise social media da mayam tang masim tang kadai phawba mase khoi Manipur gi yawi natraga kamai tawdam haibadu khoigi income tax department so dum adom line lobiraga posi khoi Manipur se tawdia da haibadu niyom dom tang hangbiu haina haijari